Lenga kasina handak ta nauna paikhat liba school fagadhansi mission asi puksel sengna paikhat panate haina Council of Teachers Association na lenga ta maral sirakli. Amasung mari lainaba singna yengsinbidabadagi Tecnopol District ke Mori Subdivision ke manung channa cheliba Khuzairok Turel ki torban amor akai langthokpham ole. Mayam bukurum zari adom na yengbiriba si Impact News ni ay momoka salam na hauzik pungza si fawfugi marueba pausing miyam de pizari. Lenga kasina handak ta nauna paikhat liba school fagadhansi mission asi puksel sengna paikhat panate haina kota na lenga ta mara sirakli wafam asi Council of Teachers Association amadi tongan ba oza singi lup singna 7 pegi ROP 2019 rectification tau haibagi wakata JEO Wangoi ki office campus manung ta chathakiba wakat mifam amada kota ki co-convener Dr. L. Ritendrona Fongdorakibani, Dr. L. Ritendrona Makata na Fongdorakpada, Lengak na paikhat liba school fagadhansi mission asi oza sing yaudana maipak pangamloi, oza sing na lairik taklaba matungda afaba mahairoi kaya puthokadavani adubu Lengak asina haukiba matam kaya gi mamangdagi oza sing na taliba wakat asi thabakta onthoktaba asina school da mahairoi singbo lairik takpi tambibagi mahutta oza sing na lambida thoraktuna ihau hauhanduna thamle Lengaki asigumba thawong asina lengak asi education ke lamda thamoi sengna thabak tawdre haiba adu mayek sengna takle loinana oza singna hauzik democratic oiba mawongda ROP 2019 rectification tawna ba sangsiliba khongjang asida lengak asina tasina dana leiragadi oza singna akan ba khongjang kaya makhata na sangsina ba sem sare haiki Raja mayam dadi school fagalan si education si yaudra di sakar si karimta chalaibang amoy tungi future karimta leite hairaga su ngasi raja mayam da namthak tawbi oja sing dadi sudat piri ana school fagalan si haidana government gi lairiba machinery mayam sina di sangaraga school kha khanbiramaga maru yaudaba matong yaudaba amadi madugi structure leitaba oja sing gi support yaudra di school fagalan si haibase masi kota gi site gi arimbani maramaduna oja sing busu akhoi gi fagalan biu oja sing busu tungi yumboren mayam nation builder oibada achoba thawang yauri haibase Masi government की साइड थमजगे मरमदुना अथुब मतमदा 2019 की ROPSC rectification तौबिदुना AGP हाइबा सिस्टम अछि मुथत पिरगा ग्रेड पे दा ओंथोक पिबसे मसिद मतम याम चंगहन दबिदा ओजा सिंगबु हराउना नुंगाइना अमदि तुंगी फ्यूचर की लैरिबा छात्रना हारोन सिंजे संगतपदा अचौबा अखोगी थौदांग अदो याहनबगी दमकता ओजा सिंगी दिमाल से पिथोक Tecnopol District ke Mori Subdivision ke manung channa cheliba Khuzairok Turel gi torban amor akai langthokpham ole mari leinaba singna yengsinbidabadagi miyamna amor akai adumak langthokpana Turel asi mosilakle Impact News na Turel adugi torbalda plastic pochai ki arem akhak lukhak chagum mayam ising mapal nakna paishilamba thingnaraki amor akai kaya amasu achenba isingda tauduna leirambagi mathakta mafam kharada ising musinba thingnaraki Turel asi mamang chahida su tongan ba organization lengaki mari leinaba singna sengdokpagi thabaksu chathakiba laikhrabani moregi community leaders kayana Turel asi kannaba lengaki mari leinaba singna thabak paikhat ragadi kangtharaba Turel asigi ising asi matam khara leiraga sizinaba yaroidabagi fivamda lakadauri haiki Kanglo masel gi marakta nungsina danaba pohanba masagi identity khangdaba amadi amukokpu miyamda lana uhanaba SM Jalal na hotnari haina nauna revive tawkraba amukok ki General Secretary Muhammad Abdul Kuyayumna maral sirakli wafam asi lilong haurebida leiba amukok ki office da lup asigi President Muhammad Ivo Shana amadi Central Committee gi member singyauna pangthokiba paugi mifam amada fongdorakibani Muhammad Abdul na haikibada SM Jalal na lup asigi President ama oibagi khudong chaba lauraga lanai gi oiba thabak thauram kaya ama tauba President ki term loiraba fauba fam paisinduna leiba loinana matam kuina lup ki oiba thabak thauram sing lephanduna thamki lup asigi chana kanglon kaya kaitharakpa loinana mioi amana masagi kanaba thiba mawongda lup asibu miyamgi mamangda lana uhalakpana chingba thabak thauram kaya ama lakpadagi Central Committee gi ahallaman sing tanaraga amukok asi nauna revive tauki General Secretary asina makha taraduna masagi lup asigi President ni haijariba SM Jalal na hauzik lup asigi President yauna executive member kaya bu kidnap tauduna kihan khanghan bagi thabak chatharakpa lup asina yamna kanna
condemn tawi matung tarakpada asigumba thokhaningdaba thodok wathok-sing thoklakpa taragadi masigi afafatta pumba SM Chalana pugadamni haina Secretary General asina cheksilwa thamlakli nakalamaromda mitei pangal singi oiba tongan ba chawkhat thaurangi point taraga mari yauba cherol amangasi Manipur gi Chief Minister da pisilagani haina lup asina thamlakli लाखरीब लुपा लाख अमनी की सेफम दुगी ऑडिट तौदना हारिब जलान सी दिल्ली दे सत्खरब मतुंग सिदा लिलोंग हरिबी कॉलेज सिदा सेंजा थुमजा तौबा सिदा सेनबदा ऑर्गेनाइजेशन की मरक्तगी करिगुंबा यौरम बतारगदी अखोगी ऑर्गेनाइजेशन की प्रेसिडेंट से लाखबगा एक्शन लौगनी आइना प्रेस मीडिया दा लौथोबगी दमकता आई इसामक जाउना प्रेसिडेंटना कनागुंबा सेंट्रल कमिटी एडवाइजर सिंगे याब याउदना माना मागी पावर ने हायर कांदा लौथोग लेरे अखोगी प्रेसिडेंट फारगा अमदी एजुकेटिव सिंग फारगा फुसैबा अखोई दा यावरे अखोगी अमुकु के एजुकेटिव सिंग सेंट्रल कमिटी की लीडर सिंग एडवाइजर सिंग सिंपैथाइजर सिंग दा करिगुंबा फतनुंदा करिगुंबा थोरक पतारगदी अमुकोक ने हाइजरिबा जलान अमदी रईस अमदी मागी खुंगलोई सिंगी मथक्ता सब साना एक्शन लोबग लोइना मखोगी मथक्ता मणिपुर सरकार दा अखोई एक्शन लनोनबा अइब सेरोल मसु अथु मतमदा पिसलगनी Houzi Kosem na laupa class 11 exam asige pangthok triba subject singi question leak oirakpa asi laibak thibani amadi question leak oiba subject singi exam amuk hangadavani haina MSU na thadorakpa cherol amada khanghalakli loinana MSU gi special tasks ama semtuna houzi pangthok liba exam sing asida kopna yengsilagni haina cherol asin makhatana khanghalakli Nav Tengnopal District Police amadi Nipan Suba Manipur Rifles ke apun batim amana Tengnopal District ki Gomi Jingmaida lona yadaba mawongda tharamba popi pambi sing yangthatun manghan kre Nav ki SP W Vasu amadi Tengnopal District Police ki SP Bikramjit na Luchingba More Police ki Additional SP Operation Inspector Riaz amadi Machi Police ki Oshi yauba tim amana illegal poppy plantation ke mayok ta chathaba drive amada ngarang Tengnopal District ke Machi Police Station akonba Gomi Chingmai ki lam ekar nifuga tareta tharamba poppy pambi sing adu yanthatuna manghan khibani Drug free Manipur ama oihanabagi pandamda anti drug awareness drive ama awang Lekin Thavida Pangthokre awareness adu United we stand to fight against drug for a drug free Manipur Highway Timda 9th sector Assam Rifles Mantipurkri Battalion ke makhada Koirangai company operating west COB na sinbani ngarang pangthokiba thauram adugi manung channa drug lana sizinabana miyoibada piriba amangba singi matangda awareness amasu piki Hairok Part 3 Champrathong Makhongda Laiba TN Memorial Academy ngasidagi nauna amuk hanna Manipur State Commission for Protection of Children Rights MCPCR gi chairperson and Sumati Balana hangdokre panbayai academy asi haukiba February taraga mathoi amadi taraga nithoi ani gi lonaba ahing da thokiba mai chakpagi thaudokna maram oiraga school asi mathau tawdana leirakibani TN Memorial Academy gi Session Hayeng February kunga mathoi dege mahosagom hauragani hairi school asigi founder T Gyaneshwar alias inauna fongdorakpada lamdam asigi miyam amadi club organization singi matengna academy asi telaba matam asida amuk hanna hangdokpa ngambani haki Iboyai makumana direction piba Ranjit Ningthaujana iba Sumang Lila Thamoi gi makhol ngasi ayang pali road ta leiba El Movi gi yumda ira thauni thauram pangthokre thauram asiga mari leinana iboyai mana hai lamdam asida lairiba miyoiba sing asi amatta oina nungsi chanana leiminana bagi pandamda lila asi puthokpani miyamna su lila puthokpa matamda miyamda paujel piba lila oina puthokpiu haiki Loinana handak pangthokliba Sumang Lila Festival asida thamoi gi makhol hairiba lila asi lakliba tang kungani thoida Sangai Artist Association na miyam da khudol tamlagani hainasu makhata na phongdorakhi
नुसीबा बिसी मांगबा याद्रबा मनी नुसीबने पुनवा फो परकदोइसे नुसीनरकांदा इंट्रिगिटी परकदोनि इंट्रिगेशन परकदोनि सिंगमी तमी खंगदी अमा खंगदी बगे खोलेबाक्से लान थोइदोरिमि नुसीनबा यावदबदगे कोई लान थोइमि खनरिमि चैनरिमि दना लीलासिना सेंग नुसीबगी पाउजेलबा कन्ना पोरे मसिबो मयामना मिंग ताहनिंगदना कोइना हंदकी फेस्टिवल से सरुक यादना कुपि सेगी वना ताकुनि थोइदा साना जगदोरिबा मागी लंबीदा लेबाक ngамखैगी बोरो नगी चौखत थोरांगी बोरो सिनमीगी बोरो एनवायरनमेंट कनबगी बोरो सुम अखोइगी पब्लिसिटी की मोंग खक्तदा सुम तोरकबा थमोइगी ओइबा पोट अमा भाव यारक्तबदगी थाजबा मांगधरकबसे मसे खरद ओरसु अखोइना खितंग कंस्ट्रक्शन तौबा याबा मेडिसाइज तौबा याबा अदुम थीम अमा ओइना अखोइना खल्लगा थमोइ सेंगबा मकोलसे मीसिंगिना तानिंगाई हाबा पाउजेलसे पीनना होटनबा लीलानी Thangzam Global Infra Private Limited की अहानबा वेंचर डाइकिन सोल्यूशन प्लाजा ngasi Imphal da hangdokre Airport Road Gari awang laikai da leiba Thangzam Global Infra Private Limited की showroom cum office complex da pangthokiba thauram aduda Daikin Solution Plaza Daikin Air Conditioning Air India Private Limited की director amadi Senior Vice President Operation East and North Kuldeepak Birmani Daikin Air Conditioning India Private Limited Regional Director is Kunal Vasu Airport Authority of India Imphal Airport की Director amadi Electrical Head Raju Thangzam Global Infra Private Limited के Managing Director Thangzam Rakesh Yauna मियोय कयाना सरुक यातुना Daikin Solution Plaza hangdokhi thauram aduga mari leinana Thangzam Global Infra Private Limited के Managing Director Thangzam Rakesh na haikibada Daikin Solution Plaza na makal khudingmak की Centralized AC Haibadi VRV Homes, VRVX, VRV, Chiller, Cassette Type, Ductable, Floor Standing, Split AV Amadi Ventilation System के Air Conditioning Pumba State asige miyamda fanghalagani Plaza asida AC sing asina yaraktaba matamda semnanaba darkar laiba engineer matik chana lei loinana Daikin ge Spare House ama Guwahati da leiriba asina miyamda AC ke Machak fangdabagi awaba mayok nararoi haina Managing Director asina thamlakli Daikin Solution Plaza hangi se akoina not only sales kitang tawbo nate akoi design su tawgani ado hit load calculation then ducting design mayam do pulap tawloraga akoina supply tawgani adui matung da su akoina service pigani any problems akoi sadom service tawnaba mi adum akoi gi team loim lai aduga design tawbagi team su pra lai koi gi hoji anoba product ta VRV Homes centralized AC for homes su leire adugi mathakta commercial VRV X tawraga product am su launch tawgre adui mathakta koi gi shopping mall da tan achau 3500 puki lai service ki kaimta problem leiroi architect मैम officials मैम builders मैम दा request तौजरी मणिपुर दगी अखोइना लोइमक पिबा ngamani sigi system se Daikin city only for dedicatedly for ACs Matang swais the break am logzage break ki matungda February 23 da US President Donald Trump numit nini ki oiba khongsatta India da lakadauri haibagi pau amadi Manipur amasung malem gi tongan be I pau sing puduna lakchege Impact News pu mideng taduna lebiu Mayam bo amukana taram oksari bulletin asigi makata ba pau miyam de pizari New Delhi deki fangba pau amada chatliba tha sigi kunga mari da US President Donald Trump numit nini gi oiba khongchatta India da ahanba oina lakadauri Prime Minister Narendra Modi na thangnaba numit da US President Donald Trump ka unaduna awangba thakta leibak ani asigi oiba defense amasung lalol itiki hiramda wari sanagadauri leibak asida Thunglabaga Foreign Secretary Harshvardhan Sri Lanka US President pu taramna okpaga loinana Ahmedabad Agra amadi New Delhi da lam yenghanba oina pugani khongsat asigi makha taba oina Ahmedabad ta leiba Motera Cricket Stadium da chatuna Namaste Trump haina mingthon ba thauram ama Prime Minister ga loinana pangthokani hairi loinana leibak asigi oiba tongan ba lam singi fazaraba chatnabi amasung leibak asigi artist singi hai shingraba kaya busu yenghangani hairi First Lady Melania Trump ga loinana President Donald Trump na India thadokringai da Agra gi Taj Mahal da changduna pung ama romsu yenglamgani hairi Mumbai da laiva 5-star hotel Mari da bomb gi threat tawrakle hairi mail gi khuthang da bomb gi akiba asi pirakhibani hairi Mumbai police na phongdorakpagi matung ina bomb pokhai hangani haina ki halakliba adu Lashkar-e-Taiba terrorist group tagi ni haina claim tawrakhibani hairi
मखा ताबा चेक्सिन थौरांग लौखटपा हौखिबगा लोइनना हिरम असigi matangda थिजिनबा हौख्रे हाइरि India Lengakna chahi asigi April thagi ahobada Central Consumer Protection Authority CCPA linkhat lagani haina Food Minister Ramvilas Paswana phongdokre CCPA asi Consumer Protection Act 2019 gi makhada puthoktuna consumer right unfair trade practices misleading advertisement amadi imposed penalties for selling spurious and adulterated product kaya asida mityeng changnaba puthokpani hairi amaromda New Delhi da industry body singa CCPA gi thodang amadi magi mathau singi maramda interaction program ama pangthokpada Food Minister Ramvilas Paswana unfair trade practice amadi misleading advertisement tauba singi mathakta inquiry tauragani haibaga loinana Consumer Protection Act ka mari leinaba rule sing tha ama makhagi manungda finalize tauragani haina su mahakna makhatana phongdoki hairi Hauzik Sathariba Hero I League ki ngarang sanakiba league match ta Churchill Brothers na Real Kashmir bu Panjil aniyama da maithi ba pikre Goa gi Jawaharlal Nehru Stadium da sanakiba match atuda Churchill Brothers ki Panjil ani adu Willis Plaza amadi Lalkhwai Pui Mawai na match ki taramathoi amasung kunchapa minata chankibani aduga Real Kashmir ge amatangairaba Panjil aduna Robin Singh na match ki marfugani thoi shuba minata chankibani legacy ki mathange match ta Neroka FC amadi Kerala Gokulam anina Imphal ki Khumal Lampak Man Stadium da hayeng sanaragani Hauzik Sathariba Indian Super League ISL 2019-20 da ngasi North East United amadi Hyderabad FC anina lamba thengnaragani haiba match asi ngasi numidang pung 8 makai taba matamda sanagani legacy ki ngarang sanakiba league match ta Goa na Jamshedpur FC pu Panjil manga sino da maithi ba pikre Jamshedpur gi JRD Tata Sports Complex ta sanakiba match atu da Goa gi Panjil adu Firar Korominas na match ki taraga mathoi shuba minata Panjil ama Hugo Bomos na match ki humpudra amadi marfu suba minata Panjil ani aduga Jackie Chan Singh amadi Mortada Falna match ki marfuga mari amadi marfuga taret suba minata Panjil amamam chankibani Arabada bulletin asigi headlines amhana miyam da thamjage Lengaga sina handak ta nauna paikhat liba school fagat hansi mission asi puksel sengna paikhat panat te haina Council of Teachers Association na lenga tamara sirakli amasung mari leinaba singna yengsin bidabadagi Technopol district ke Mori subdivision ke manung chana cheliba khuzairok turel gi torbal amor akai langpokpam ole